ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯀꯔ 159 ꯂꯣꯝꯄꯥꯛ ꯆꯥꯎꯅ ꯃꯐꯝꯁꯤꯡꯗ ꯊꯥꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇ꯭ꯔꯤ ꯍꯥꯏꯅ ꯋꯥꯀꯠꯂꯛꯂꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯂꯥꯛꯂꯤ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯑꯃꯗꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯄꯔꯁꯅꯦꯜꯁꯤꯡ ꯈꯨꯠꯁꯟꯅꯗꯨꯅ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯅ ꯌꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯄꯤ ꯊꯥꯔꯝꯕꯁꯤꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯁꯨꯡ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯌꯥꯟꯊꯠꯄꯅ ꯃꯥꯡꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯪ ꯐꯥꯎꯕ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯃꯤ ꯈꯨꯟꯖꯥ ꯑꯃꯅ ꯄꯥꯎꯆꯦꯁꯦ ꯄꯨꯈꯠꯂꯛꯄꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯁꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯗꯕꯤꯗ ꯏꯁꯥꯁꯦ ꯗ ꯚꯤꯛꯇꯤꯝ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯇ꯭ꯔꯦꯗ ꯀꯣ ꯑꯗꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯑꯗꯨꯒ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯗꯨꯒ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯑꯆꯧ ꯏꯝꯄꯦꯛ ꯐꯪꯂꯕ ꯁ꯭ꯇꯦꯠꯀꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯅ ꯁꯣꯛꯂꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯌꯥꯝꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯌꯥꯟꯊꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯄꯤꯔꯝꯕꯗꯒꯤ ꯌꯥꯟꯊꯠꯇ꯭ꯔꯤ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟꯁꯤ ꯑꯗꯨꯝ ꯈꯔ ꯌꯥꯝꯅ ꯂꯩꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗꯤ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯁꯤ ꯑꯩꯈꯣꯏ ꯁꯤꯞ ꯇꯧꯔꯦ ꯀꯥꯏꯅꯕꯨ ꯍꯥꯏꯔꯛꯏꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁ ꯏꯟꯀ꯭ꯂꯨꯗꯤꯡ ꯃꯅꯤꯄꯨꯔꯅ ꯈꯔ ꯍꯦꯟꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯅ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯏꯟꯀꯝꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯆꯥꯎꯔꯕ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯤꯒꯤ ꯏꯟꯀꯝꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯍꯦꯟꯈ꯭ꯔꯖꯥꯠꯅꯤꯀꯣ $71 ꯕꯤꯂꯤꯌꯟ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯂꯥꯛꯏꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯅꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯍꯨ ꯄꯥꯝꯕꯤ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯋꯤꯄꯟ ꯃꯌꯥꯝ ꯑꯃ ꯂꯩꯁꯜꯂꯀꯥꯟꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇ ꯇꯦꯔꯣꯔꯥꯏꯁꯒꯤ ꯊꯕꯛ ꯇꯧꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯉꯁꯥꯏ ꯂꯩꯔꯤꯕ ꯃꯃꯥꯡꯒꯤ ꯄꯜꯂꯤꯕ ꯃꯌꯥꯝ ꯑꯃ ꯊꯥꯗꯧꯒꯤ ꯀꯔꯤꯒꯤ ꯃꯅꯨꯡꯗ ꯂꯩꯖꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯏꯚꯟ MLA ꯐꯥꯎꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯜꯂꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯊꯝꯃꯀꯥꯟꯗ ꯇꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯅꯥꯟꯊꯣꯛꯄ ꯍꯧꯔꯛꯏꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯁꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯒ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯙꯃꯥꯅ ꯌꯥꯝ ꯂꯩꯔꯝꯈꯤꯅꯤꯀꯣ ꯂꯤꯔꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯣꯛꯇꯕ ꯑꯗꯒꯤ ꯑꯃ ꯇꯧꯗꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ overnight tꯧꯔꯛꯄꯗꯤ ꯅꯠꯇꯦ ꯑꯁꯥꯡꯕ ꯀꯩꯅꯣꯅꯤ ꯁꯤꯒꯤꯅ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯁꯥꯡꯅ ꯃꯁꯤꯗꯩꯗ ꯌꯥꯎꯁꯜꯂꯨꯕ ꯅꯠꯇ꯭ꯔꯒ ꯎꯁꯤꯟꯅꯗꯕ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯎꯍꯧꯗꯕ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯀꯣ ꯑꯍꯤꯡ ꯑꯃꯇꯗ ꯑꯣꯏꯔꯛꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯤꯡꯒꯦ ꯍꯥꯏꯕ ꯑꯍꯤꯡꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯔꯨꯜ ꯑꯣꯐ ꯂꯣꯁꯦ ꯃꯁꯤ ꯂꯩꯔꯦꯅ ꯎꯠꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯀꯣꯟꯐ꯭ꯔꯟꯠ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯀꯥ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯈꯔ ꯀꯟꯈꯠꯍꯟꯕ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯁꯥꯒꯤ ꯕꯥꯎꯟꯗꯔꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤ ꯃꯥꯒꯤ ꯄꯤꯁ ꯇ꯭ꯔꯥꯟꯀ꯭ꯋꯤꯂꯤꯇꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕꯒꯤ ꯄꯣꯠꯁꯤꯗ ꯈꯔ ꯍꯦꯟꯅ ꯑꯊꯨꯕ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯤꯔꯤꯟ ꯌꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯑꯁꯤ ꯚꯤꯂꯦꯖꯀꯤ ꯄꯣꯠꯁꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤꯔꯣꯝꯗ ꯈꯔ ꯍꯦꯟꯅ ꯆꯪꯁꯤꯜꯂꯀꯥꯟꯗ ꯐꯨꯔꯨꯞ 53-57 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯒꯤ ꯚꯦꯡꯒꯥꯔꯗ ꯑꯣꯏꯅꯀꯣ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯑꯣꯏꯅ ꯁꯦꯝꯒꯠꯄ ꯑꯁꯤ ꯑꯩ ꯄꯥꯝꯃꯤ ꯑꯩꯒꯤ ꯃꯣꯠꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯋꯤꯄꯟꯁ ꯅ꯭ꯌꯨꯀ꯭ꯂꯤꯌꯥꯔ ꯀꯩꯅꯣ ꯋꯥꯔ ꯍꯦꯗꯁ ꯃꯌꯥꯝ ꯑꯃ ꯂꯩꯅꯔ ꯃꯇꯝꯁꯤꯗ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯃꯛ ꯌꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯗ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯋꯤꯄꯟꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯅ ꯇꯦꯔꯣꯔꯤꯁꯀꯤ ꯃꯈꯨꯠꯇꯁꯨ ꯑꯗꯨꯒꯨꯝꯕꯗꯨ ꯂꯩꯔꯕꯅꯤना ꯃꯗꯨꯒ ꯃꯥꯟꯅꯅꯕ ꯑꯩꯈꯣꯏꯒꯤ counter terrorism strategy ko malemgi oina su dum lady UN gi ko adugi makada national gi oiba kanam am lady basigi makada state ki oiba hena thengnari ba border area sida leba terrorism ki tabusi yenga kanda counter terrorism gi strategy yenga kana manipur thugaina ba silli ba kangbu singa ski lakshan ba hona bada khara hena ikoi gi kanu gi state ki force police ki oiba kanu se apang ka khala ningi haiwa wakham che thangi ba